खुरमजरी मीटिंग ताबिरबसिंगबो ISTV न्यूज़ ना तरामना ओक्सरी जेक मरुइबा पाउदा UPPK गा सरकार गा MOU साइन तौनखरे NSN IM गी लुचिंगबा थुंगालुन मुइबागा मणिपुर गी निंगथौ लेसेंबा सना जावबागा उनखरे अमदी नाता दबद नतना निंगथीना ngangbang ngamdrabi nupi macha amana philosophy subject ki topper oiri उजेक पाउस थादोकना पिजरी खुटलाई थादोक्तुना शांति की लंबी दा लाख्रबा लालहौलुप यूनाइटेड पीपल्स पार्टी ऑफ कंगलाइपाक UPPK गा सरकार गा MOU साइन तौनखरे ngasi first MR gi bucket holda pangthokiba thorom aduda chief minister Okram Ibobi amedi deputy chief minister Gai Khangam minister MLA civil amedi security ki force ki makok thongba official sing su saruk yaki MOU sign tongnakiba aduda India government ki maikai dagi Ministry of Home Affairs ki joint secretary NE Sambu Singh Manipur government ki home department ki principal secretary Dr Suresh Babu UPPK gi maikai dagi loop asigi president Bon Bihari home secretary Haubam Lemba amedi chief of army staff Maibam Maichona sign tauki president Bon Bihari na khulai paiduna lalhaubagi ihau chatharakpada miyam gi wakhalonga yawolup singi wakhalonga khenarakpa miyamna yawoloi singa samnaninglakaba meeting asida santigi warida khong thangjilakpani phongdoki deputy chief minister Gai Khangam na chahi kayagi mamangdagi hauna lamdam asida khulai paibagi lalhau leibadagi masing yamlaba mioi sing sikhibada natana hingsana thanba tangdu leita daba khunai ama oiramba adu kokalagani haibagi thajabalai miyamgi punsi mahingda laklaba kadar sing asibu ichil inaun khanduna government na pangba yaba mateng pangani phongdoki all are welcome in this process those who have been into underground activities and violence should also be given an opportunity for rejoining normal life and promoting peace in the state. I take this opportunity to welcome and congratulate all the cadres of UPPK present here and their families that they have made the right choice. This choice will go a long way in improving the credibility of non-violent ways, in resolving conflicts and promoting peace and harmony. Finally, I hope today's homecoming ceremony will inspire other misguided youths to follow the road to peace and give Manipur an opportunity to regain its past glory and attain its new heights. Chief guest oikiba Chief Minister Okram Ibobina hingsana karigumba waroisin amata purakpa ngamloi ngasi UPPK gi kadar singna khulai thadoktuna santi gi lambida lakpa asi tasingna nungaiba phawi makhoi gi matawgum atai party singna su sarkar ga yanaba puraktuna mahusa gi punsida lakani haibagi thajabalai makhoi gi damak thong launa hangduna leiri UPPK gi kadar sing khwaidagi safagadab maphamda thambada natana makhoi gi imung manung sing yauna ningthina ngak senbagi thabak chathagani makhoida surrender policy gi makhada pifam thokpa khudong chaba sing fanghangani haibagi thajaba piki Manipur sarkar haibasi koi kana sunati koi amatani koi sarkar ni mantri ni chief minister ni aduni adani haidana koi atopa amatanati koi punamak amatani koi punamak singda leiba maybe naga oiba yai kuki oiba yai or tampakta leiba maitai oiba yai or any other community including Muslim Isinaw sumuibi ay ko'y amatani. Ay ko'y masyan kanaba, kapnaba, hanaba, violence tau na. Kari gumba ta matampu na magta-apil tau jari bani solution purok pangamoy. Masila iba sumayna ay mayam po na maglehuri ba, tongan ba, maybe you NLF oiba yay, PLA oiba yay, PRIPAC oiba yay, KYKL oiba yay. Mayam thopirap to na. Karino mayamna sarkar sida advice tau biningba guide tau biningba sida noina tori bisi soire haibana singba moina any suggestion advice tau we are always most welcome aduna ai mayam puna makta Manipur sarkar gi Bharat sarkar gi matam puna makta thong hangna lai wari sanaraga ikoi Manipur si santi purokna naba Sapatba adugumba develop tawba state ama laknanaba Amaromda ngasigi MOU sign tawnaba yawnabagi damak UPPK gi General Secretary K Santi nungthil pung 3:35 taba matamda Imphal gi airport ta akhanaba helicopter amada thunglaki mahak amadi atopa kadar kharaga loinana Guwahati dagi NIA na puduna lakhibani
Imphal yauraba matungda Manipur Police ki team amana ngak senduna first MR fawba puki. India government ka santi gi wari sanari ba NSN IM gi luchingba thungalun muiba ga Manipur gi ningthau leisemba sana jawbaga Hebron da unakre maitai amadi naga wakal taminadrabadi wathok adumak laikhigani haina muivana fongdokre hiram sida report ama NSN IM gi luchingba thungalen muiba amadi Manipur gi ningthau leisemba sana jawba anina tha asigi angan basarukta Dimapur da leiba NSN IM gi fees camp Hebron da unakre hari Meitei Meki Thagi Sefong Pandamgi, Taresubi Edison gi cover history da NSN IM gi muiba amadi Laisemasana Jawa Anina, Unakibagi Saktam York Padigi Pawsi, Kanglakibani, Unakibagi Toramadu Yamna, historic Oiba, Mamal Yamba, Yamna Maru Eba Mipam Nihaina, Muivana Singtakre. NSN IM gi Hebron came the labor quite wang Wangwataki, Mifam Pangtok Pamama Oiba, Steering Committee gi Chamber the Pangtokiba Unabagi Toramaduda, NSN IM gi Steering Committee member, Tumba Anal. R.S. Ahau Rising Tangkul, Zoni Luikang, W. Simre, V. Horam Hangsi, Chief of Army, Fungting Simre, Amadi, Deputy Kilonser, Ngasa Ting Natingba, Makok Tongba Luchimba Kiana Saruyaki Hari. Mifa Maduda, Manipur Giningto, Lesema Sana Jawbagaloinana, Maitei National Front, MNF Ki, Luchingbi, Singsubam, Wangambi Lema Amadi, Ate Mui Kresu, Saruyaki Hari. Listening to the Tareta, Lake Hidraba Oza Akabana NSN IM Giluchingba Muibaga, Unabagi Matam, Tanaraga, Lake Hidraba Matunda, Oza Akabagi, Imung Manunga, Sahi Dumakta, Unakiba Toromada, Muivana Matang Unabada, Manipur Ginning Tow, Yawaning Apamba, Fondor Kibagi Matungina, Hanaki Mipamadu, Chatakiba Oirambaya Hari. Ningtau Sana Jawa Amadi NSN IM Giluchingba, Muiva, Ani Unakiba Adu, Hiram Amada, Yanakibagi Paula, Kidrabasu, Maite Amadi Naga, Anigi Marakta, Wakal Faudo, Nadabakia, Lady Badu. Wakal Taminanabagi Ahan Kongtangi Mipamama Oirambaya Hari. Mipamadugi Matang the Fangba Pauda, Muivana, Maite Amadi Naga Anigi Problemasi, Indiana Waroisin Purakani Hibasi, Tajaroisi, Maduda Tazabatamlurabadi, Achoba Soiba Oigani, Nagamadi Maite Anigi Marakta, Wakal Taminabachangi Hairaduna, Nagamasung Maite Ani, Wakal Taminadrabadi, Aikoina, Ataida, Blame Taurubagi Matutade, Asoibadi, Maite the Sulai, Naga the Sulai Haiki, Maite Amadi Naga Ani Puna Wakal Taminadrabadi, Watok Adumak Laikigani Haina, Muivana Fondoki Hari. Magna Makatana, Nagamusung Maitena, Isa Gilabak Lefsagadabani, Nagana Maite Yaknabani Haina Kanbalate, Maitena Su Nagabu, Yaknabani Kanfam Tokte, Nagagi Mangbada, Maitegi Tongzabakari Sulero, Hairaduna, Maitegi Mangbada Su Nagagi Tongzabalate Haina, Muivana Makatana Fondoki Hari. Manipur Ginning Tow, Lesema Sana Jobana, Aikoigi Marakta Su Manadaba Wakalon Mayama Lady, Naga Maite Anig Marakta, Wakal Faudok Nadaba Kea Lady Basi, Wakal Taminasi Hibasi, Yamna Jumba Wafam Nihaina Fondoki. Ningtau Lesema Sana Jobana, Makatana Fondoki Bada, Aikoi Masel, Durel Wangma the Lepnarga, Wakal Nasagalaga Panglau Launarga, Labor Jumde, Zumna Amana Kut Haizerabasu, Atopa Amaduna, Kanaba Hone Haina, Launare Haike, Maramaduna, Aikoi Masel Toina Unaduna, Wari Sanaba Amadi, Wa Tanaduna, Wakal Tamina Bamatutai Haina, Ningtau Lesema Sana Jobana, Mepamadu the Fondoki. Mepamadu the Saruga Kibi, MNF Ki, Luchingbi Sing Subam, Wangambi Laymanasu, Ganglu Kiana Pulla Assembly Baching Tamamadi, Yelongwe de Gamata in Nusi Sanana, Lamina Kibadu, Hindu Liningna, Sing Sep Takibediginga City, Aikoi Masal Gimarakta, Nungsinaba, Mankre, Adubo, Aikoi Amukana Amato in Nungsi Sanana, Lamina Balambi, Timinasi Haina Fundoki. Undakibagi Tormaduda, Manipur Ginning Tow, Laisema Sana Jawana, NSN IM Giluchingba, Muivada, Kudayama Kudol Damke. Sing Subam Wangambinasu, Mifamadu Sarga Kiba NSN IM Gimakok Tongba, Luchingba Sing Yauna, Muivada, Lairum Fi Amamamsu, Kudol Tamki Hari. Na tada batanatana ningti nangangbangam drabi nupi macha amana handakta fallau thokiba class 12 ki parikhada philosophy subject ta Manipur gi topper oire. IS officer oiduna awa ana singi mating pangba pamlabasu hearing aid labor ngamdabadagi ninghanaba faure mamangda minister anina mateng pangbigani fongdoklamlabusu ngasi fawba thabak oina pangthoraktabada nupi macha sina ningamdaba wafam fongdokre Ukrambam Julia Kowi nubi macha si council na loba 12 parikha gi art stream da punna chada marifu mari fangbaga loinana philosophy subject da mark marifu nipan fangduna mark wang na fangba oiri mahak makhata na lairik tamthaduna civil service changbaga loinana leita laira amadi tola tarabas singi punsi kathokani hairi hiram sida report ama
मोयरांग नारायण सेनादगी पुक्रमबम शांति कुमार अमदी एमोलतागी मचानुपी अहल जुलिया से मसागी चही अहुमलोम सुबदगी तोंसिल अमदी नाकोंग लाइखुन तौबदगी नाकिबने हारे मार्क्सी चही अहुम सुबा मतमदा मार्क्सी यामना कन्ना नारकी अदगी मतुंदा अखोइना हॉस्पिटलाइज तौर मतुंदा डॉक्टर कुमार की लिसिंग मखादा जेन हॉस्पिटल दा हॉस्पिटलाइज तौर मा ट्रीटमेंट तौखी मतंदुदा अइन खनकी मावंदा अकन नकन बा एंटीबायोटिक टोन मेडिसिन बिसिन के ताकि बिसिन मरगा माकी प्रॉब्लम मसीजी ना ताद बसी साइड इफेक्ट होइदना ओरम बे याय हेबी वखन लेमन सिंगने से बलै अदुगा मांग ले बिसुम दला तिबा उद्रगा ana isi mas dia nga aida mas la se pa dia kan teman asagi masuk kape isi kape iban pulak kamina जुलियाना स्कूल की क्लास याव मतमदा ओजा सिंह ताकलिब सिंह अदु अयाम मतमदा इरगा ओइना पाउ फौनै ओजा सिंह की मचिन लेंबगी मवोंग अदु मुन्ना येंगलगा ज्ञान लौसिलगा अयाम मतमदा इरगा पाउ फौनबने जुलियाना इरगा फोंदोरपगी मतुंगिना माग मखाताना मणिपुर की मपान लारिक तंब पामलबसु सेल लेटबना डेम कॉलेज ऑफ आर्ट्स तमनिंगे हाइरे माई पाक मिसकम ओइबा हाइबसी होनब कनब चंगी मसिगी मथक्ता ओजा सिंह मतम पुंबदा मतेंग पांगलबसु टीजी हायर सेकेंडरी स्कूल असिगी इंग्लिश सब्जेक्ट की ओजा आनंदना स्पेशल केयर लौबी हाइरे मागी नमति संगम इते संगे ओला तो मागी सिबी कोइ नब तांजा लौबी बादे जेना संगी नॉलेज मसु सुन लेबना प्रिपेयर सु दु हिस्ट्री जु खर पीरे दते के ओजा तापी में मतक हॉस्टल की मेस फी फ्री ओइबिदुना प्रिंसिपल अमदी वार्डन गंगारानीना अयाम मतमदा महाकपु सेनबी फोंदोकी यासिंग मीटिंग अमा तवरगा कोइना कमिटी की स्टाफ की मीटिंग अमा तवजरगा माउंदा अंगंबा मतेंग पीबा याबा करी तवगदगी हाइबसे कोइ सोइदन तवजेगनी नोंगमदा पुंग 13 स्टडी दा पुंग चंगबदु परीक्षा मयादा पुंग कुल्लोम लारिक तवी हाइरे ओजा आनंदना ISTV न्यूज दा फोंदोरपदा जुलियाबु मतम लेब किबेक्ता पुंग थौगत पिबा खंगदब सिंग तानबिबा असिने man second time sin atoi masi second te magi toman to will course na asli more than police skills de de na no jabe to ama be maguna ji kun ta ba ma kun ta so magi to ama choina mo na ko ख्वाइदगी थमोय सोकनिंगा ओरिबदी ngasi fawa mahaki oiriba phibam asida phangpham thokpa sarkar gi maikedi mateng amata phangdaba asini ISTV pawgi damak boya ningthokjam amadi Nauroibam Phillips TJ Higher Secondary School Imphal अमरोमदा आर्ट स्ट्रीम दा मको ओइरकलबा उरिपोक तखेलमम लेकाइदगी के राधा कुमार अमदी सनासम निंगोल गीताबली की मचानुपा कांगजम प्रसानन कुमारना मार्क चौंगा की मनुंगदा चामरीगा निफु तरुक फंखी प्रसानन कुमार का ISTV न्यूज का उनरुबदा मार्क्सु UPSC की एग्जाम याउदुना IS ऑफिसर ओइनिंगबिगी आशा लेरी स्कूल हलागा मतम हंतबिदा हिंदी सोरका लेतबिगी मोता युमदा स्कूल दा तागा पारादो हाकिंजंग गोइना रेस का लौरगा तुम तौरगा चाक खा तौरगा लेबा युमदा फजना रिविजन गुम तौबनेना फलनी ना फलजिकी ट्रेन केनोसदा हाइला होटनाबा कनबा चांगयाम दरकार तायना खले दुगा फजादा फजना बेबार लेना तौसु चांगबानि खले अमरोमदा अपोकपी अमदी अपोकपना हौजिक मणिपुरदा ट्यूशन तौबगी मोंग असि फैशन अमगुम लाक्लिबसी होंदोकपा चुंगनी मामा मापा ओइबसिंगना मचा सिंगबु मपुंग फाना यंगसिनबिबा चंगी अमदी ओजा सिंगा पाव फाउदोकनदुना आंगांग सिंग फहनबदा चाउना मतेंग ओइ फोंदोकी कुल फति हबी नमादा ट्यूशन की हेबिट अम लाखिबसी ट्यूशन मफम अमदा मी यांखै लगी नो बुगौ लेबा मफम पुरे अदो अगली मदु वई प्राइवेट ट्यूशन ने लोगो नमते स्कूल दा तो तो चप आने लो स्कूल ट्यूशन तो बसी लेसन नमदा न चथरपा वई मणिपुरी केनोसिसु दुगाइबो फाइ मसिदा मरो स्टेट हेलो वाइबा पेरेंट्स ने छुपा केनोले सखंगदबा सिंगना सु चटनरिबा KNF की MCO ओइबा साइकोपाउ किबजेन एलाइस हेल्पाउ ngarang numidang nomoina kaptuna halamle ISTV न्यूज na phangba pauda ngarang numidang pung 10 rom taba matamda leikhidraba saikopau kibjena mamanaba kharaga saparmainada leiba forest gate mamangda wari sanaduna leiringaida sakhangdaba mioi manga rom laglaga nomoina kaptuna halambani hairi mahaki asiba hakchang ojek rims ki mukta puraktuna postmortem tawkhre Electricity Department na Raj Bhavan Gate gi North AOC amasung Sanjen Thongdagi Puroiromba Khongnang Khong Fawbada LED street lighting install tauba loisilakpana maram oiduna hanagi ariba street light ki pole sing hayeng megi tang 15 dagi lokthokpa hauragani
पोलसिंग असिदा पुरिबा BBC वायरसिंग लोइनना केबल वायरसिंग मपु मपुसिंग ना अथुबा मतमदा लौथोकनाबा इम्फाल इलेक्ट्रिकल डिविजन नंबर 1 गी इबोसोबना थादोरकपा चेरोलमना खंगलगली ngarang mi gi tang kun humdo gi ayukta lamfel police station gi manung chanba tidim ground gi mayuk nabada leiba kwa kaitel thongnau zam lekai gi pukrida siduna leinaba mioi adu masak maming khangba ngamle laikhidraba mioi adu di thangjam babu singh chahi 65 apokpa laikhidraba ts hemo kaibung oinam lekai dagini maha ki asengba mayumna sagolban thangjam leirak tagini hairi satkiba tang kun mathogi nungthil pung ani makhairom taba matamda maha ki asengba mayum sagolban thangjam leirak ta chatkani haina thokkibani hairi Alpine hairiba package drinking water bottle asigi manungda fattaba polam kaya yorambadagi brand asi thingnana bathabak paikhalagani haina Deputy Food Safety Commissioner T Brojendro Khabana chatkhiba megi tang nipanda Paumi Singh da Fongdokrabasu Alpine hairiba package drinking water bottle asi Imphal gi mafam kayada chingnaba yaudana yonari ngasi Imphal West ki district complex taba Laisham Leirakta leiba dukan amadagi Lamlai police ki team amana hairiba package drinking water asi leiruba matamda kang macha yauramba thingnare Manipur Sarkar gi mari leinaba singna thabak lokhatkani haina media da fongdokhiba wafam adu wahi khakta natana miyam gi kanagadaba mongda thabak tawinaba package drinking water bottle adubu leiriba mioi singna puning chingsilagli Imphal East United Club Organization Northeastern United Club Organization Bright Star Union Nongpo Kakching amasung Veterinary Department ga khusam naduna Nongpo Kakching da leiba oksingda swine vaccine kapthokre hairi Tizigi mahiroi nupi macha ama izzat manghan bikraba matungda mahiroi nupi macha asiga chenari ba mioi sing aduga wafang nahangani haipa wafam ama lagliba asi aran ba khongthang oigani haina tongan ba nupi gi lup kaya nangasi Manipur Press Club ta pangthokiba paumi singo unabada fongdokre wangang kiba singna fongdokhibada maral leiba mioi sing athuba matamda chairak pibagi mahutta wafang nahangani haiba khongthang asi afaba khongthang natte haina fongdoknaki nupi macha adugi mamana fongdorakpada Ain gilam da thabak tawriba singna mingchang sanga yengdana achumba du athuba matamda puthokpiu haiki nungai ba phangni pa kai do pa ba number 1 na phangni ba mama na bi jinga ga haram jaga da do mama pa thu ya de yu na kam da adum le isa gi thamui da sai ba isa mang halle bi ba isa bu hana na ba chila bi ba chi ai na thi ba kalam da ga ai isa ta chin na chi ra ga phanga da ba isa di isona tambadagi ai ni sa je ai gi amma na o jau ha bagi ai na thi ba kam me pham bai sa je maya puna ma nu si bi na mara da jing do miya khan na tik cha da ti bi yu amma te oi na la da su da ni lai ha do maya na am kan ni tum thok yu lamdam asida masana masabu thabak pijaduna matik chaba entrepreneur ohenna pandamda Manipur Industrial Council ga kloinana khagopom phutsna sinduna khorai kongpal thongkhongda leiba Netaji Memorial Club ki sanglen da chathariba training program asida Potato Safe Pickles amade makhal kaya gi sanaba polam sing sabagi matangda trainee kunda takpi tambibagi thabak yamna kanna chathari Thamoi sengna mahai tamningba angang singi mahai tamnabagi karisu wainingai leite haina Bharat ki ahanba IPS Kiran Bedi na fongdokre JN Dance Academy da pangthokiba Aryans Group of College ki maikai dagi Manipur da lairiba lairaba mahiroi singda scholarship pinanabagi khangatpa thoram amada haikibani mahangna makhatana haikibada Aryan Group of College na scheduled caste scheduled tribe amedi OBC gi mahiroi singi yengduna scholarship pinanaba sinba thorangni lairaba mahiroi singna mahai tamnanabagi waningai karisu leite mahai tamna bank tagi loan lauduna mahai tamba amade bank ki maikai dagi su lairaba mahiroi singda loan pinabagi thosil lei haiki ngasigi thoram aduda Manipur gi mafam kaya dagi lakpa mahiroi amade guardian kya su saruk yaki I think that's a beginning day. So that means no way we could not study because we did not have an admission or we didn't have the money. You have an admission and you have the money. You have a college and you have the bank. I think that's the whole object of this group. Maitai mayekta fongba journal pandamgi taret subai edition ngasi hanagi minister RB Mingthingna sangai proda leiba Zenit Academy da release tawkre journal asigi cover story da NSN IM gi chingba muibha amadi Manipur gi ningthau leisem basana jawba ani na khut sokna dona amatta oibagi saktamadu utli ngasigi journal release tawbagi thoram aduda Zenit Academy gi director S Manau Ton Singh amadi pandam gi advisory board ki member Namoizam Tombana maru oiba mioi sing oina saruk yaki wangang kibasting na fongdok na kibada maitai mek journal pandam asina maitai mek chawkhat hanaba honabada achawa thodang lawrakani mipum khudimang na journal asi paduna masigi kana balawinaba fongdok naki
RB Mingtingna Maitai Meg Ase Kanglup ki Khetnaba Thamdana Isagi Loni Haibada Kariso Kaiba Laite Lamdam Asida Ladiba Tongan Ba Zati Khudingmak Amaga Lon Faunaba Matamda Maitai Lona Oiri Maitai Lon Ase Pak Sana Chaukat Hanabu Honabada Aikoi Puna Saruk Yamina Si Haiki Masih angat pemong galakre kare kina naharan no koi dai pokta ekoi ki pa pukram ina palami ekoi ki meye ku hodo bakke achakre ipai puna kambi ba maman yam na tangbo meye kambi ramalu mang bigre mei thaki kre kabe ipai pun yam puna kambi ba meye kapule romte kadai chakre mei thaki kre Nagaland Board na lauba metric parikyada makok takraba Manipur dagi Helauddin Sahana mahaki tungi punsida IS officer ama oina bu honagani haina ISTV News ta phongdorakre Mahiroi asibu DM College of Science ki Associate Professor Dr. Rahyuddin Sheikh na luchingba Manipur gi miut kangbu amana ngarang Dimapur da chatuna Mahiroi asibu unaduna achamba khudol pot piduna puning thogatkre unakhiba aduda Mahiroi Helauddin na wafam kayasu phongdoraki Amaromda Manipuri Muslim Helauddin na ahanba position lawrakpada United Manipur Muslim Women Development Organization na thagatpa phongdorakli Mayai kaba chinjak na khunai da piba chaitheng amasung masibu thingna bu honabada miyamgi thodang haiba thimda kadana paring naina chatharakpa khana naina bagi mifam ngasi Bisnupur district ki Leimaram Waroi chingda pangthokre thorom aduda kadagi president N Ravindra amadi lamdam adugi masak naiba mioi kya saruk yabaga loinana akhang ahisingna wafam kya phongdoknaki Kwathan Nongpok Ningthau Panthoibi Inat Thogal Committee na sinduna Maite Singi Lining Laishon Nat amadi Saktam Kannaba Pandamda Haukiba Me Tang Kunhumdoidagi Nongpok Ningthau Panthoibi Haraubagi Thoram Pangthokpa Haukre Me Tang Kuntaret Fauba Pangthokadoriba Harauba Asida Tongan Balup Kayana Mateng Pangli Kwatha Khul Asida Maitei population Samriga Humphudra Rom Kundabagi Manungda Chada Marifudi Kristan Dharma Chatkrabani Loinana Haraubugi Thorom Pangthokpa ngamdana lakpasi chahi mari manga farakle hairi handaki lai harauba asida mayam gamanadaba top-toppa ikau khatpa amadi lining laishongi thorom kaya yauri Ngarang school van manungda mahiroi 13 wanthaduna Jennings ta pukhatuna laikanakibagi thodokpu All Manipur Students Guardian Organization na yaningdaba phongdokre Hiram asigi matangda ngasi Palace Compound leiba organization asigi office ta paugi mifam amada Secretary Organization S Sumatina School Van Service Tauribas Singna Angang Singbu Paisa Oina Urakpa Seat Capacity ka Chana Daba Mongda Pubuna Thodok Adu Thokibani Organization Asina Haukiba April ki Tang Kunmari da Van Service ki Association School Authority Amadi Guardian Singna Angang Tindok Tinzingi Matang da Khanagadabani Phongdokiba Laikhrabani Thodok Asit Tungda Amuk Thorak Loi Haingai Laite Maram Aduna Education Minister Amadi Sarkar na Midyang Changbiduna Chapchaba Transport System ama semgadabani natrabadi akan ba khongjang kaya sangsilagani phongdoki Manipur Sarkar na Amadi Honorable Education Minister na Hiram Singda yamna systematic oiba mawongda school singi authority sing amadi parents association sing adagi band service tawriba singda akan ba instruction ama pibidana rulama na ban tawrakanda adi hariba Supreme Court da tariba ruling sigi matung ina angang tarani thoidagi henna adi band service tawba matamda tahmdiganu haiba posi Manipur Sarkar gi apoi umsing singjari Electricity Thief Case amadi Motor Accident Claim Case singamari leinana lakliba migi tang kuntaruki ayuk pung tara taba matamda Manipur State Legal Service Authority na sinduna lok adalat pangthokani hairi Uripok Chairap Court Complex ta pangthokadaba lok adalat asida puthokadoriba case sing asi Thawbal amadi Bisnupur District Police Station singdagini hairi mari leinaba myoi singna lok adalat asida yauranaba authority na khangalakli Senapati District Students Association amasung Cookie Students Organization na music na mari fagarhan bahaiba thimda nungmagi oiba cultural amasung musical exchange program ama Senapati Mini Stadium da pangthokre thorom asida Rural Development Minister Francis Ngajokpa MLA Nemsa Kipzen Karong amasung Maugi MLA anisu sarugyakhi music amasung cultural exchange taunaduna Kamlup anigi marakta afaba mari sagatuna santi thamnaba pandamda thorom ase pangthokpani Minister Francis Ngajokpana naha oiriba singna amasagi wakhal amasung sakti leiringai matamda samas asigi fanaba thabak kaya tawranggadabani
isa isada santi lairabadi samas adusu santi laigani aikhoi amana amabu sakhangna punna thabak tawminabagi matam adu lakle haiki. Irrespective of who you are, where you are, and we claim and we assure that we are Christians. And if we are good Christians, we cannot be bad human beings. Christianity as we are, we claim that 100% are Christians. Yet we have been lacking this quality of love, quality of coexistence, quality of peace, quality of helping one another, quality of coexistence. Unfortunately, we do not blame anybody. I have to blame myself. We have to blame ourselves. BDF singna makoigi honorarium hengalu haiduna Manipur Sarkar dabi tawduna lakpagi matung ina Chief Minister amadi Deputy Chief Minister na lupa listing ama hengatkibabu Manipur gi district singda leidiba BDF Welfare Association na thagatpa phungdorakli makha na hauze hengatliba chang asidagi matamga chanaba mawongda kharaga hengatpirabadi nungaigani hairi loinana khongjang sangsinkibak mari leinana BDF personnel kuntra mapan thabak lokthokiba adu amuk hanna hanjinbiu haiba wafam phungdoraki Manipur Board na lauba teacher eligibility test lising aniga tara humdogi fal lauthokre paper 1 da candidate lising kuntaruk chamriga marfudra parikha thabada lising taramathoiga chani humfudra nipan pass tawre paper 2 da candidate lising manga ga chawnga yankhaimapan parikha thabada lising ahunga chatret kasupna ama pass tawre hairi National Highway da Protection Force thamnanaba Union Home Minister na thazaba pirakle haina ngasi Irabot bawan na pangthokpa pawin singa unaba amada All India Trade Union Council Manipur gi L Sotin Kumar na phungdokre National Highway singda chathariba miot minai driver hatpa amadi atai hingsa kaya gi matangda Delhi da mihut kangbu ama chatuna Union Home Minister unakhe Union Home Minister da pisin khiba point mari yawba memorandum adu Coordinating Committee of Trade Union Manipur Motor Worker Owners and Transporter Organization Singi Mute Singna Sahi Tawduna Pisan Kibani Dabi Sing Adugi Manungda BRO na Imphal Ziribam Lambi Semliba Ase Khumang Choksin Dabana Maram Oiduna Military Engineering Cell the Sino Highway Ani Asida Mioi Kaya Asok Apan Nangkiba Amade Gari Kaya Amangata Tokiba Singi Compensation PO Toll Tax Gate Sing Ka Hena Thamzinduna Makhal Kaya Gi Tax Loriba Ase Masing Hanthanba Taxing asi sarkar da kadabana lupa crore kya manghalle amade lanai mioi kharagi sel tanpham oire hairi police na driver amadi handyman singda noma kandana ot naiba fuba amadi senkhai kya chathrakpa asi mijeng changbiu NSCN IM amadi NSCN ke loinana kuki laloba singa bharat sarkar ga wari sanabagi namada phongna gari singdagi tax loriba asi yengsinbiu highway sing asida crime kya da chenaba mioi amata faduna aingi oiba Sarak people laitri hairaduna lambi asida medical team recovering and retrieving machine gari amadi equipment sing kilometer yankhai da thambiu hairamki hairi Union Home Minister na athuba matamda thabak paikhanaba thajaba pirai hairi masida thabak paikhalaktrabadi civil society singapundana akanba khongjang sangsilagani phongdoki aikoina man sinbadagi maruena khoi Mr Sambhugi manakta akoi MP Gurudas Dasgupta adugurena khoi ani gurena Mukna matum dumana yam detail mayama maruina ekhogi keno highway protection force tamno ko mase mama samaksu state sarkar har palite masimati state sarkar su taksin biro amase ko Mr Sambhu na sutumai adu loirana yam athuma tangumino dumasi thakoin pakalage haibisima Manipur Library Association Malagi Kuntaruk Suba Foundation Day amadi chahi amachum na chatharakpa Silver Jubilee gi thorom loishin kre ngasi MD Hall da pangthokiba thorom aduda Public Account Committee Chairman L Ibomsa Malagi President L Sabita amadi MLA Karam Samsu saruk yakhi thorom gi saruk ama oina association gi mioi ahumda memento piduna ikai khumnakhi association gi hana president oiramba khomdonna association asigi hojik branch kya leire tabada yamna nungai library gi ho chawkhalakpana miyam da hena khudong saba phangalagani haiki Nakoi library association gi ngara tum to gi bana tum to gi ba moina tum ta hena khupna hai ko bo gi yogi kayo maka ta ko na khupning da ihe ai ko na ngara gi na hai gi manara lo milon kya manum su Manipur Library Association gi active members amana to ga khulaka masidi ro was not built ne de hai duni Mamang chahidagi suba horakiba meter chanirom sangba arong turel gi masa ama oiriba
Lokhong Pat Turel Maril da Ladiba Kangabok Ikok Ningthau Harau Bungi Mapada Chatliba retaining wall gi saruk khara ningkhairakle hairi masida mari leinaba authority na yengsinbiu haina United Youth Club Kangabok na khangalakli Pangal Students Organization Manipur gi chahi gi mifam pangthokduna nauna thau puna ba myoy sing khalle hairi President da MA Zasir Ahmad Secretary General na Yunus Ali Khulakpam amadi Secretary Finance na BM Sadiq Ahmad ni hairi Uzek sanabagi pau lobirasi Ngasigi sanabagi pauda Manchester United Premier Cup Indian Final da Mai Paklaba Birchanda Memorial Sporting Club BMSC Tabungkho ki team ngasi Imphal Airport ta miyam na taram na okre Manipur gi represent tawduna saruk yakiba BMSC na North amadi East Zone gi Manchester United Premier Cup ta runners up ta duna final round Goa da sanakhi maduda BMSC na Mumbai FC bu maithiba piduna Manchester United Indian gi winner oiba ngamkhibani Tournament aduda BMSC gi M Romario na best goalkeeper best defender ke Zim Singh amadi player of the tournament su Romario na takhi Tournament asi mai pakibaga loinana Malaysia da pangthokadoriba Manchester United Premier Cup listing ani gatara humdoida final da saruk yaragani lagliba June gi tang mapandagi tara mari fawba pangthokadoriba tournament asi da saruk yagadoriba BMSC gi team manager TS Dilip na mai paklakpa asida harauba phongdoklodana wafam kyasu thamlagli Malem gi khwadigi wangba Singdol Mount Everest ngasi first Northeast India Mount Everest Assam gi Manish Kumar Deka ngasi ayuk pung tarukta Everest ki summit tawba ngamkhre mahak tha se ki tang tara nipan da Everest summit ki damak attempt tawkhibani adubu ngamdabadagi kumtharakhibani Manish Kumar na ngasi summit tawkhiba asina team asigi chingaroi tara humdoi gi manungda tara mathoi summit tawba ngamkhre makhoi sing asigi manungda Manipur dagi Vidyapati Chingkhai ngamba amadi Puyamcha Mohani Manish Kumar Deka Tanatana team asigi atai climber sing ngasi Kathmandu yaukhre tha asigi kunthada makhoi Delhi yorakpa yai hairi Manipur Veteran Football Association Sinduna Mapal Kangjebung da Zathariba Tara Mangarak Suba Challenge Cup Veteran Football Tournament ki ngasi sanakiba ahanba match ta Basak Churachandpurna RUBFA Lairen Thabibu goal taret sinoda maithiba pikre Churachandpur gi goal taret adu Zamkhothang na goal ahum Alfred Thangsin Ho Simlen Bulana goal amamam chanduna mai pakhibani match asida Basak Churachandpurna mai pakhibaga loinana group B dagi quarter final changwa ngamkhre ani suba match ta ISAB Kongpalbu Basai Thangwaiban na goal ama sinoda thoiduna mai pakhre team anima group A dagi quarter final changkhre hayeng AY MFA Yaripok amadi Sirti Chandel anina sanaragani Chandel di group D dagi quarter final changwa ngamkhrabani adubu AY MFA Yaripok ti hayengi match asina quarter final changba ngamba ngamdaba adu leplagani hayengi ani suba match ta sanagadoriba FBWA Mapal Kangjebung Kafa Khurai gi team animak quarter final changwa ngamkhidraba team ni ngasigi aying asagi pauda ICAR Lamphel Patagi phangba paugi matung ina ngasigi khwaidigi saba degree Celsius 19.5 khwaidigi ingba degree Celsius 18 nungsita yawba ising manilgi chang ayukta sada marifudra humdoi nungthildana sada marifumanga nongzugi sang millimeter 33.3 ni Aroibada maru oiba pau amuka hana pizari UPPK ga sarkar ga MOU sign tawnakre NSN IM gi luchingba twingalun muiba ga Manipur gi ningthau leisema sana jawba ga unakre amadi nata da batanatana ningthina ngangba ngamjabi nupi macha amana philosophy subject ki topper oiri matang asida ISTV Manipuri Paulo zare mideng tabire basingbu amuka hana kunzari